कोविड लायेंबदा संखिबा सेनफमसिंग जनवरी 19 फाउबदा पिथोकपिद्रबदे कोविड ना नाखिबा मियोइसिंगदगी खोमगतलगने कक्सिंग असेंबली कंस्टिट्युएंसी की ओइना कोविड 19 की अनीसुबो वेब थेंगनबदा चौबा थौदांग लौदुना पॉजिटिव ओइरबा कक्सिंग की कम्युनिटी होम आइसोलेशन सेंटर CHIC सिंग अमसुंग कोविड केयर सेंटर ट्रिपल C कक्सिंग डिस्ट्रिक्ट लैदुना लायेंग सथगिबा सिंगे चाक एंड सांग पीखिबा इसिंग पीखिबा मदे मखोइबु ngakpi senbikhiba volunteer singa loinana कक्सिंग डिस्ट्रिक्ट मथौ तौरखिबा नर्सिंग गे हौजिक फाउबा पिथोक पिदना लैरिबा पिफम थोकलबा सेनफम सिंग असे जनवरी 19 फाउबदा पिथोकत्रबदे कोविड ना नाखिबा CHIC कक्सिंग अमसुंग ट्रिपल C डिस्ट्रिक्ट लैरमखिबा सिंगदगी खोमगतलगनी हाइना CHIC अमदे ट्रिपल C दा चाक एंड सांग पिदुना होनबदा चौबा थौदांग लौखिबा उग्रमबम बिजेन लैंगा की पुनिंग सिंगसिलगले ngarang kaksing wairi wangoi community hall da pangthokpa paumi singa unabada bijen makha taraduna hai covid 19 gi ani subo web haurakpadage volunteer oina covid na narba singbu mateng pangduna lakhibane marakta lainga na positive oiba inmate singi chak and sang piragani haina hairakpadage hanadagi su inmate singi volunteer oiduna lakleba singna catering service tawrabade फगदर खंदुना कैटरिंग सर्विस लैता दुकान सिंगदगी पुबा लाकबा मदे सोटपगी थबक तौदुना होनजखिबने अतोप असेंबली कंस्टिट्युएंसी सिंगददी मागे MLA ना पुथोकनदुना पिनखरे हाई अदुबु कक्सिंगी ओइनदे MLA नसु पुथोकपिद्रे लोइनना DC कक्सिंग अमसुंग CMO कक्सिंग नसु पिथोकपिनबा होनबिद्रे हौजिक लैंगाकना सेल पिथोकपिदबना कैटरिंग सर्विस असिदा माइपुनना थौदांग लौरुबा इखोइ खरदे मियामगी सेंदोन थौबना युमदा लैबा ngamdabaga loinana इकाई फिरुब खुमले मरमसिना अथुब मतमदा लैंगाकना पिफम थोकपा कैटरिंग सर्विस की इसिंगी अमदे नर्सिंग की सेनफम सिंग पिथोकपियु हाइना अपील तौरकले ngarang पांगथोकिबा पाउमी सिंगा उनबगी मिफम अदुदा SH साइलेस ना फोंदोकिबदा CHIC ट्रिपल C सिंगदा इरु माइजा थनबा इसिंग पुरखिबा वाटर टैंकर सिंग वॉलंटियर सिंगी अवामल नर्सिंग की अमदे एंसांग सप्लाई तौरंबा सिंगी अवामल असे कयारखन्ना MLA DC CMO अमदे लैंगा की मरी लेनबा सिंगदा पिथोक पिनबा हाइजखरबसु तासिन उसिनदना लैबना ngasi फाउबा सेनफम असि पिथोरकपगी ममी अमता उद्रे मरमसिना था असि कुनगनि पान फाउबगी मनुंगदा कैटरिंग सर्विस वाटर टैंकर सिंग वॉलंटियर सिंग अमदे कक्सिंग डिस्ट्रिक्ट की नर्सिंग ना मरी लेनबा सिंगदा थमखिबा डिमांड सिंगी रिप्लाई अमा फाउबा पिरक्त्रबदे मथंगी नुमित्तगे कोविड लाइनादगी नाबा फख्रबा मखोइना मतेंग पांगखिबा पेशेंट सिंगदगे संखिबा सेनफम सिंग लौखटपा हाइना वारेप नरे हाइनसु महाकना मखा ताना फोंदोखे नुपीद टिकेट पीदबगे वाहौदा कांग्रेस की नुपी मेंबर अने पार्टी थादोखरे मणिपुर प्रदेश कांग्रेस कमिटी की हौजी जनरल सेक्रेटरी प्रोटोकॉल ओइना लैदिबे पूनम राणे वांगखेम अमसुंग महिला कांग्रेस के MPCC इंचार्ज ओइना लैदिबे खोइरोम बिनारानी अनीना नgarang सेरोलमा AICC की प्रेसिडेंट सोनिया गांधी दा थादुना मखोइ अनीमा कांग्रेस की प्राइमरी मेंबरशिप तगी रिजाइन तौजरे हाइना फोंदोखरे पूनम राणे के रेजिग्नेशन लेटर मद फोंदोकलिबदे महाक हौखिबा कुमसिंग लिसिंग मगा चमापन मरफुगा मरी दगे कांग्रेस पार्टी की प्राइमरी मेंबर अमा ओइना लैरखे मतममद मानिस टेवारी की लमजिंग मखाद नेशनल स्टूडेंट यूनियन ऑफ इंडिया के नेशनल जनरल सेक्रेटरी सु ओइरम्मे मदुगी मतुंगदा अनिता वर्मा की मखाद AIMC की सेक्रेटरी ओइनसु थौ पुरम्मे मसिगी सु मथक्ता हौखिबा कुमसिंग 2015 दगे ममांग सही 2021 के अगस्त फाउबा MPCC की जनरल सेक्रेटरी प्रोटोकॉल ओइना थौ पुरमखे महाक मसामक हौजिकसु MPCC की जनरल सेक्रेटरी ओइना लैरिबनी हाइखे कांग्रेस पार्टी ना नुपी सिंगदा शक्ति पीबगी वाफम गायहाक लैतना फोंदोक्तुनु लाकली अदुबु मणिपुर ददी MPCC मतम सांगना ऑफिस बियरर सिंग ओइना थौपुदुना लाकलिबा नुपी सिंग टिकेट पीबीदुना लाकलिबा असेंबली इलेक्शन दा मिरेप ओइबा याहन्नब खुदोंग चाबा मता पीबीदबा सिना मरम ओइरगा महाकना कांग्रेस पार्टी की प्राइमरी मेंबरशिप तगी रिजाइन तौबनी हाइखे अमरोम द खोइरोम बिनारानी नसु चप मानब मरम पीरदुना महाकी रेजिग्नेशन लेटर अदु दहाई महाक MPCC की मेंबर अमा ओइबगी मथक्ता महिला कांग्रेस के इंचार्ज ओइनसु थौ पूरी बने
पार्टी की कलिक्सिंग न मखा ताना मियाम गे सेवा तौबा ngamba oisanu haikhe CM na thagatpa phongdorok le Douglas lambam yumna lamdam asigi art amasung culture ge hiram singda tomthin oiba thavak thoram sing pangthokhibabu sakhangba amasung ikai khumnaba utpa oina handakta Pradhan Mantri Rashtriya Bal Puraskar for Excellency gi mana pirakpada Manipur gi Chief Minister N Biren harau nungaiba phongdokhre mahaki achievement asina Manipur gi miyamda chaukthoksaba pokhalei mahaki matung tarakpa punsidasu mai pakpa oirasanu haina CM na phongdorokle naha oiriba Daulas lamba mayum gi painting amasung photography da haisingba matausing tongan ba exhibition kaya da su utuna miyam da phongdokhrabani haire Daulas lamba mayum wangkhai ayang pali mamang ningthem pukri makha lairaktage lamba mayum siam kanhai amasung manglembi devi gi machanupani haire court na February mari da minister Biswajit pu court ta laknaba samon pikhrei ngasi dagi na tha nipan lomgi mamang da May 8 2021 da pausi ani da phongkhiba pausingbu aran bani amasung pau 14 usekon nongsup jila parishad ki member oibagi mathak ta pangthokodoriba taragani thoi suba Manipur State Assembly election da mirep oigadoriba Seram Niken chahi yangkhai apokpa laikhidraba S Mange singjamai wangma khetri laikaina file tawrokhiba criminal complaint case amaga mari lainana Lamphel Court Complex ta laidiba Special Court for MLA/MP number 2 Manipur na Thongju Assembly constituency ge MLA su oidiba RDNPR ge Minister Thongam Biswajit pu mathang thagi mari da court asida soidana masa laknaba samon notice issue tawkhre haide complainant oidiba Seram Neken na minister asi yauna pausi sing adugi mathakta ahanbada Chief Judicial Magistrate Imphal West ki court da criminal miscellaneous case number 150 of 2021 file tawrokhibane loinana case adugi wayel chathanaba court asina lokholakhiba thavak singi manungda Khetrigao CD block ke block development officer dagi complainant na tawrakliba wakat sing aduga mari lainaba akupa report sing pikhalangnaba khangan khiba laikhibane adumakpu complaint case asida chenariba singi manungda Thongam Biswajit masamag 5 Thongju Assembly constituency ge MLA oibadagi case asi CJM Imphal West na Special Court MLA/MP number 2 Manipur da commit tawkhibane former amasung sitting MLA MP sing chenaba case singi wayel chathanabagi damak lingkhatkiba court anigi manungda ama oiriba Special Court number 2 asigi maikaidagi complainant tawrakliba wakat aduga mari lainana Khetrigao CD block ke BDO dagi report kaukhibane adubu report aduda pukhalakpum thokpa report sing yawraktavadagi amuk hana report pikhalangnaba khangan khibagi thodok sing laikhe loinana phongkriba pau sing adugi matangda minister gi personal staff amagi mathaktasu police ki maikaidagi inquiry sathakhi aduga case asigi matangda video na court report sing pikhalakhiwada natana police ki maikaidagi su report ama pikhalakrai court na report pum namak yanglaba matungda ngarang thokibo order amada case asigi accused number 1 oina charge tawriba minister TH Biswajit ke maikaidagi Indian Penal Code ke section 500 ki makhada laiba offense commission tawri haibagi matik chaba khudam sing phangbana maram oiraduna mahakpu mathang thage ani da soidana special court asida masa laknaba saman notice issue tawkhibani haire loinana case asida accused number 2 amasung 3 oina charge tawriba pause anige mathaktasu proper verification tawdana defamatory oiba news report fongi hairaduna makhoinasu section asigi makhada laiva offensing commission tawre haina court na phongdokhe loinana makhoi ani dasu court laknaba samon noticing issue tawkhe panba yabadi case asigi complainant na wakalakliwasi minister gi maikidagi draft tawduna pirakpa paw amada Imphal East ki usekon nongsup jila parishad constituency gi oinade job card holder sing da khusumal oina phangangadaba wages component gi mahut material oina onthoklaga yamlaba senpham ama lauthoknaba honarambadagi khangnaratuna RDNPR minister Thongam Biswajit na thingjin khibani haiba wafam sing yauba pausing phonglakhibani haibasene aduga special court na ngarang pikhibo order adu da paw adugi masak sing minister Biswajit na hairaga mahaki personnel
ꯑꯦꯁꯤꯁꯇꯦꯟꯅ ꯗ꯭ꯔꯥꯞ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯤꯅꯤꯁꯇꯔꯒꯤ ꯑꯌꯥꯕ ꯐꯪꯕꯗꯒꯤ ꯄꯥꯎꯆꯦꯁꯤꯡ ꯑꯗꯨꯗ ꯐꯣꯡꯅꯕꯒꯤꯗꯃꯛ ꯋꯥꯠꯁꯑꯦꯞꯀꯤ ꯈꯨꯠꯊꯥꯡꯗ ꯄꯤꯈꯤꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯨ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯀ꯭ꯋꯥꯔꯤ ꯔꯤꯄꯣꯔꯠꯇ ꯄꯜꯂꯛꯈꯤ ꯍꯥꯏꯔꯤ ꯑꯦꯛꯁꯤꯗꯦꯟꯗ MBBS Maheiroi taret sirai Maharashtragi Warda districta ngarang car ama thong amadagi tabadagi MLA amagi machanupa Yaona MBBS Tamliba Maheiroi taret sikre haina police na phongdokre police official amana phongdokpa matungina thogdok adu ngarang anganbada Nagpur dagi kilometer humbudra ka taret lom lapna laiba Warda district ke Selsura khun manakta thokibane mahakna haikhi SUV adu thong amadagi tabaduda maduda tonglakpa Maheiroi taret ma khudakta sikhi laikhidraba Maheiroi taret tugi manungda Tirorat ki BJP MLA Bijoy Wahang Dale gi machanupa Aviskar Wahang Dale yauri haina phongdokladuna mahakna haikhi Aviskar Warda ge Sawangi da laiba Jawaharlal Nehru Medical College ta MBBS ahanba chahi tamlibane Atay sing adusu Jawaharlal Nehru Medical College ta tongan ba sahi singda MBBS tamliba singni haina phongdokladuna official duna haikhi makhoi Maheiroi amage birthday yauraga Yavatmal district tagi halakbane Aroibada tabiriba pumnamakpu thagachari